Gazara Changchafam Lauduna Loriba School Amada Israel na rocket bomb kapsin bada nupi angang ahal laman yaw na miyoy marifudra mga hena sikre. Tawdok tawfam da layba miyoy singi matung ina school manung da lai kurum duna layingay charakta rocket bomb kapsil lakpadagi pukhay bagal lunina may na chakibani. Amarom da Israel lani sing na di school da mahayroy layti haybaghangi. Hamas sing na jangsin duna laysilaga male miyam da Israel na school da landa duna mi hatli hayna male miyam da lan uhan na ba na bani hayna fongdorakli. Sing bayay mamang jahigi October 3 tagi Israel amasung Hamas ki maragta chatarakliba lan asida Israel na hatkiba migi masing yamjabada lising ni fumathoy sukre sikraba miyoy singi manungda angang lising taratarklom yawri Israel na Hamas ke chief leader hatkraba matungda Iran Hezbollah amadi Hamas na punna landarak payana lay haina Israel gi miyam na chaw na mipaiba poknakre loinina Israel gi Prime Minister Netanyahu na chana thaknaba polam sing paisinduna thamhaunaba leibak miyamda khanghankre